마슈 토이 푸푸 이모이노 이마이베 마시디 얌나 파발라이린 비니네 마슈 토이 르헤 아두나 ngasi mayamna imasibu lanaribni masu thoi re 푸푸 어디 뭐는 시험 밥을 라이니까 yamna phai mabu ningjarabadi saba thapa wate hadra masu thoi re mayamna ningnaribani ne masu thoi 푸푸 어두가 헬로 이따리 하지 그만 떠게 뭐이디 파브라 masu thoi heloi si lairembidi lairembini haibabu madi khara khatitang lubal lam leima haidana lamgi lai woibani ne masu thoi 푸푸 어두 ai cha yam lami la lu cha ge 오 마추 토이 용 아다나 복나 보팜 파미세 아시 핵 요버가 이쁘네 가리시 카마가 이쇼기 레이가 도리니 마추 토이 뭐 라라 떼떼떼떼 라라 라라 lao ipu le rege lao lấy se apa mình lấy đâu con lao isu no pa ma kari no ne pa mà cái nó lâu rồi mo nang kari no nang pa mi bu isu thoi nang na pa ma khalo ma cha ra ge 예, 짜오네. 시 누가이리 꼬이 시. ngoài đi qua chứ cứ ngoài thế thì đâu mới ngoài này 어, 시에기 보시 라포이가 즉 파자바디 얌 야오레 빡빡마 주 야고 도레네 라파. 하얏. lấy na gum thô đi lấy răng hai na tharam mi tha bal gum mengi tha jaga su chang dam mi lấy na gum thô đi lấy răng hai na tharam mi tha bal gum mengi tha jaga su chang dam mi o nurabi o nurabi lấy chiều gom phục chia lệ tê la nó bao đầm bi y đây gom phục ning lùi xe ra nó sân độc bi lấy chiều gom phục chia lệ tê la nó bao đầm bi y đây gom phục ning lùi xe ra nó sân độc bi oh nurabi
이베마 이베마 이마 와시 이bungo 라가 akoy punna paminaraga imana haigena khanbani adubo ibungo mungairaroi wasi nangonde ta hairage imaga yamla lune tinaba imana bi malai magida angang na pam jam lei mokpani pana pomba mokpani padu su sikre aduga mokpani pana lawramana pido adusu atopani pam na mayum pankre marai bak thi bai baduni imana bido adusu cancer patient ni hodela hen khangrabani aduna angang ado aina aigi isu waijaragena mangonda haidami mana zara raw yawi aduna mathang la iba nomai jingse sidane ibungone nangne aine akoyum zatlaga angang adu yeng thousi ashengbani ai ta mo lakpaga haizarage hairo 이거 그냥 뭐. 자, 브레스 사도. 아이 자신의 돈 받는 데. 오래냐. 알아도 바하라고 빠데 하는 거 사지. 고. 자, 브레스 사도. 마. 바봉 싱그라 섬도 보러. 그 바봉 바봉 이싱 그래도 씹어 속도하지 ꯂꯝꯃꯥꯏꯁꯤꯗꯗꯤ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯣ 이네
ꯆꯪꯕꯤꯔꯛꯑꯣ ꯀꯥꯏ ꯌꯧꯔꯒꯦꯅꯦꯕ ꯑꯩꯅꯦ ꯀꯔꯤꯝꯇ ꯆꯠꯇꯦ ꯅꯃꯥ ꯂꯩꯕ꯭ꯔꯣ ꯏꯃꯥꯗꯤ ꯂꯩꯇꯦꯅꯦ ꯅꯠꯇꯦ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯣ ꯂꯧꯔꯒ ꯇꯨꯃꯤꯟꯅ ꯃꯦꯛꯃ ꯀꯔꯤꯝꯇ ꯍꯥꯏꯗꯕꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯟꯒꯔꯦꯕ ꯅꯠꯇꯦ ꯀꯅꯥꯅꯕꯨ ꯌꯥꯗꯣꯏꯅꯣ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤ ꯄꯤꯕꯤꯕꯅꯕ ꯀꯅꯥ ꯂꯩꯒꯦꯕ ꯑꯩꯅꯗꯤ ꯅꯄꯥꯁꯨ ꯂꯩꯇ꯭ꯔꯦꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯤꯔꯦ ꯁꯦꯟꯗꯣꯏꯗꯨ ꯇꯣꯛꯑꯣ ꯁꯦꯂꯦꯞꯇꯨꯗꯗꯤ ꯈꯒ ꯄꯤꯈꯠꯂꯛꯑꯣ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯝꯇ ꯅꯥꯋꯣꯏ ꯊꯑꯣꯏꯗꯦꯕ ꯑꯩꯅꯦ ꯍꯟꯗꯛꯇꯤꯅꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯅꯃꯥꯗꯁꯨ ꯍꯥꯏꯌꯨꯀꯣ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯅꯦ ꯄꯤꯗꯕ ꯇꯥꯔꯒꯗꯤꯅꯦ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯈꯪꯉꯣ ꯇꯣꯝꯕꯤ ꯍꯩꯃꯥ ꯏꯆꯦ ꯍꯣꯏ ꯂꯥꯛꯄꯤꯔꯦ ꯂꯥꯛꯏꯅꯤ ꯀꯥꯈꯠꯄꯤꯔꯣ ꯏꯆꯦ ꯃꯅꯨꯡꯗ ꯑꯣꯏꯅ ꯄꯣꯊꯥ ꯑꯗꯨꯗ ꯐꯝꯃꯔꯣꯏ ꯑꯁꯤꯗ ꯍꯛꯆꯤꯛ ꯂꯥꯡꯅ ꯐꯝꯁꯤ ꯅꯪ ꯑꯗꯨꯝ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯖꯤ ꯂꯥꯛꯑꯣꯕ ꯀꯔꯤ ꯆꯥꯁꯤꯒꯦ ꯏꯆꯦ ꯀꯔꯤ ꯆꯥꯔꯨꯅꯦꯒꯦ ꯀꯩꯃꯧ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯅ ꯅꯨꯡꯉꯥꯏꯔꯦ ꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯁꯤꯅ ꯑꯩꯒꯤ ꯏꯃꯧꯅꯤ ꯍꯦꯔꯥ ꯂꯨꯍꯣꯡꯕꯗ ꯅꯪ ꯂꯥꯛꯈꯤꯗꯨꯗꯤ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯏꯆꯦꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯅꯪ ꯃꯗꯨ ꯌꯥꯗꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯈꯤꯇꯪ ꯈꯟꯖꯔꯛꯈꯤꯒꯦ ꯈꯜꯂꯣ ꯅꯪꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯣ ꯅꯪ ꯏꯆꯦꯅ ꯍꯥꯏꯕꯗꯣ ꯌꯥꯗꯕꯗꯤ ꯌꯥꯗꯦꯀꯣ ꯍꯣꯏ ꯅꯦꯅꯦ ꯏꯌꯥ ꯍꯜꯂꯛꯑꯦꯗꯅ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯅꯦꯅꯦ ꯏꯌꯥꯕꯨ ꯆꯥꯛ ꯂꯥꯝꯃꯕ꯭ꯔꯣ ꯑꯣ ꯆꯥꯔꯁꯤ ꯏꯁꯨꯒꯤ ꯑꯆꯥꯄꯣꯠ ꯄꯨꯔꯛꯑꯦ ꯏꯁꯨꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯍꯥꯏꯕ ꯕꯣꯕꯣꯛ ꯑꯩꯒꯤ ꯃꯤꯡ ꯌꯥꯏꯑꯣꯏꯕ ꯀꯧꯋꯦ ꯌꯥꯏꯑꯣꯏꯕ ꯕꯣꯕꯣꯛ ꯐꯔꯦ ꯅꯪꯅꯦ ꯗ꯭ꯔꯦꯁꯇꯣ ꯍꯣꯡꯇꯣꯛꯑꯝꯃꯣ ꯅꯦꯅꯦ ꯆꯪꯉꯛꯑꯒꯦꯀꯣ ꯏꯆꯦ ꯑꯩꯅꯦ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯂꯥꯛꯆꯔꯒꯦ ꯆꯥ ꯅꯨꯡꯁꯨ ꯑꯃꯠꯇ ꯊꯛꯎ ꯌꯥꯗꯕꯅꯤꯅ ꯌꯥꯔꯦ ꯑꯩꯈꯣꯏ ꯆꯥ ꯊꯛꯑꯔꯣꯏ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ ꯆꯠꯂꯁꯤꯔꯥ ꯇꯣꯝꯕꯤ ꯅꯪ ꯍꯞꯇꯥ ꯑꯃ ꯂꯩꯔꯒꯗꯤ ꯂꯥꯛꯎꯀꯣ ꯍꯣꯏ ꯏꯆꯦ ꯑꯩ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯂꯥꯛꯆꯔꯒꯦ ꯏꯆꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯆꯠꯂꯣ ꯁꯥꯈ꯭ꯔꯦ ꯃꯥꯏ 이스 ꯀꯩ ꯏꯟꯁꯥꯡꯅꯣ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯏꯟꯖꯥꯡꯒ ꯂꯥꯏꯔꯤ ꯏꯃꯥ ꯉꯁꯥꯏ ꯏꯗꯣꯟ ꯆꯥꯍꯣꯏ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯝꯕꯅꯦ ꯀꯔꯤ ꯍꯥꯏꯔꯝꯃꯤꯕ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯝꯕꯅꯦ ꯍꯥꯏ ꯍꯥꯏꯖꯁꯅꯨ ꯃꯋꯥꯁꯨ ꯂꯧꯗꯦ ꯑꯩꯒꯤꯁꯨ ꯈꯔ ꯈꯜꯂꯨꯀꯣ ꯏꯃꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯦ 이마 이베마 ꯀꯩ ꯀꯥꯟꯅꯕ ꯇꯨꯃꯤꯟ ꯂꯩꯔꯨꯁꯦ ꯃꯕꯦꯝꯃ ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯩꯁꯥꯗꯤꯅꯦ ꯕꯦꯡꯛꯇ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯔꯤꯅꯤ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯆꯥꯛ ꯂꯣꯏꯁꯜꯂꯨ ꯑꯩ ꯆꯥꯛ ꯆꯥꯒꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂ ꯂꯥꯛꯏꯅꯤꯀꯣ ꯄꯩꯁꯥ ꯈꯥꯏꯕ ꯆꯠꯂꯨꯏ ꯄꯩꯁꯥ ꯈꯣꯝꯃꯨꯏ ꯄꯩꯁꯥ ꯑꯝꯇ ꯄꯤꯔꯛꯇꯕ ꯆꯥꯛ ꯂꯣꯏꯁꯜꯂꯨ ꯑꯩꯈꯣꯏ ꯃꯥ ꯁꯤꯗꯤꯕ 이마우! 싹싹 실라오! 부풀어 하이 나올 때 맛있는데 좀 하고. 호호 하프 마 나오네 싹싹 마이 누가 리스닝 어디로? 할마
ꯀꯔꯤꯒꯤꯅꯣ ꯍꯦꯛ ꯇꯧꯔ ꯄꯩꯁꯥ ꯍꯦꯛ ꯇꯧꯔ ꯄꯩꯁꯥ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ 시즌에 ꯍꯣ ꯆꯠꯂꯣ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯥ ꯊꯝꯒꯦ ꯆꯠꯂꯣ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯄꯩꯁꯥꯗ ꯍꯥꯏ ꯇꯥꯛ ꯇꯥꯁꯤꯔꯣ 사인데 하우좀 ꯐꯔꯦꯍꯦ ꯅꯪꯁꯨ ꯉꯥꯡꯈ꯭ꯔ ꯄꯣꯠꯅꯤ ꯃꯤꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯗ ꯆꯥꯗꯧꯕ ꯅꯪ ꯑꯗꯨꯝ ꯆꯥꯎ ꯀꯔꯤꯅꯣ ôi bác cái này đi qua 그래도 건비야. ꯑꯩꯅ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯨꯄꯥ 50 ꯈꯛ ꯊꯝꯕꯅꯦ ꯂꯧꯕ꯭ꯔꯣ? ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯅ ꯏꯟꯁꯥꯡ ꯂꯩꯒꯦꯅ ꯄꯨꯔꯦ ꯀꯩꯗꯧꯔꯒꯦ? ꯑꯣ ꯑꯗꯨꯏ ꯄꯩꯁꯥꯗꯣ ꯄꯤꯔꯛꯑꯣ. ꯍꯣꯏ ꯀꯔꯤꯅꯣꯅꯦ ꯍꯦ ꯆꯥꯛꯈꯨꯝꯗꯗꯤ ꯏꯟꯁꯥꯡ ꯃꯅꯥ ꯑꯃꯐꯥꯎ ꯂꯩꯍꯧꯗꯅ. ꯀꯔꯤꯅꯣ ꯃꯁꯤꯕꯣ? ꯑꯣ ꯐꯔꯦ ꯏꯟꯁꯥꯡꯗꯣ ꯂꯩꯕꯤꯔꯛꯎꯀꯣ. ꯃꯁꯤꯗ ꯊꯥꯖꯗꯕꯁꯤꯅꯅꯦ ꯑꯩ ꯌꯨꯒ ꯑꯝꯇ ꯊꯛꯇ꯭ꯔꯕꯅꯤ. ꯑꯩ ꯏꯟꯁꯥꯡ ꯂꯩꯔꯨꯈꯤꯒꯦ. ꯑꯣ ꯐꯔꯦ ꯈꯤꯇꯪꯗꯤ ꯊꯨꯅ ꯂꯩꯔꯒ ꯍꯟꯖꯟꯕꯤꯔꯛꯎꯀꯣ. ꯍꯣꯏ. ꯀꯌꯥ ꯃꯥꯅ ꯉꯥꯡꯉꯝꯃ ꯊꯣꯛꯈ꯭ꯔꯤꯅꯣ ꯁꯤ ꯌꯦꯡꯉꯨꯅꯦꯁꯦ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ. ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯁꯤ ꯎꯕꯗ ꯑꯩꯗꯤ ꯃꯤꯠꯁꯨ ꯅꯥꯔꯦ. ꯇꯧꯕꯤ ꯇꯧꯔꯕꯣ ꯑꯃꯨꯛ ꯈꯣꯏꯗꯧ ꯋꯥꯠꯁꯤ ꯄ꯭ꯔꯣꯛ ꯆꯥꯏꯍꯦ ꯁꯥꯎꯒꯠꯄꯅ. 이몽지다 가네. 레닝게 한잔이게. 당도에담. tamoy orpa. 에? 이모한테 비켜봐. 비드리 tamo. 그게 너지 뭐 비드리야? 아니 뭐기나 뼈히더라. tamo는 자기 하유다. tamo기 한 셈제버네. 무슨 그 비는 거야? 넌 호흡 되기니 내 내가 달리세. 가봐. masih mau tamu hada. Ayo kayak ini ya. Hei, langu, boleh. Nang nasi gua makan. Nang lu hobi begini nih. Nasi kita punya lekat tadi sih. Ibu kita hong cari sih, kalau apa? Hei, kau makan. Nang, nayum lagi. Kalian bawa bos nanti. Atau bawa suku masih. Ayo nang bulu untuk biar apa deh. Kalau apa? Atau ikut di situ tuh kau masalah ada na. Kau gila. Aku. Tuh. 넌 미성실세 그리로 하면 그리로 하면 넌 이소 신이구나 나는 이만하게 와는 가는 게도 하면은 줄라오게 아시야는 받으면 비수거리노 이거 맛이 다 좋아지네 바람바다 인자를 비니네 바람바다 인자비 부자라 나 내가 수거리 나 이거 제가 많이 bukan lagi ngawe beno itanda. Ay sulok sindiro. Katena iwisip ke sa iwi sikafu miring hi
khang a she iwi uplung li khang che ka joji mi wi mi ai na ma thai chang pai ma ringa pa ringa shi wi wat pun karit ka phung hi oh ka sa ka va